Kangpupi district ki manung challiba Consequal Kelungwi Rambile Sairiba Mofam Asida Yum Sanabagidamagta Honaruba Liangmai Naga Nupi Fauba Yauna Kuki Nupa Kayamalaktuna Forum Butanatana Yum Saba Yaro Hana Tingzilambagi Tawong Adabu Yaning the Fong Toktuna Nagafur Community Maikei Digi Matam Kaktaba Ban Kaukre Hairiba Tawdo Adu Tokraba Matung Bangi Oiba Kongzangasigi Makacha Tarakbo in a housing Nuktil Pabo Maktada Naga Nupi Fong na target Tawtuna Kuki Musingi Maikei Digi Assault Tokiba Adabu Yaning the Fong Tokpagaloina Punna Hingbinabaki Oiba coexistence ki Oiba Wakalon Adu Lectabana Maram Oiduna Hauzik Mafam Swida Tariba Kuki Furuki Musing Asi Labinaba Nungaira Roy Haiba Wafam Asi Fongdok Pagaloina Ngasi Leilon Wi-Fi Haina Kuki Singi Maikei Kauduna Kundariba Mafam Asi Consequal Consaram Hairiba Naga Furuki Musing Asigi Lamni Makoideki Lam asi matam kharagi oina list lauduna text to the leirakibani aduda mafam asida lainabagidamagta yanakibagi agreement gi matam adusu loisilaklabanina nauno oirakliba condition kaya asing asi yenglaba matungda numit 15 fawgi manungda lelon wifi haina ngasi khangnariba mafam asi thadoktuna chakhigadabani karigumba hairiba wafam asi Indaduna adamak laisinba taragadi lakadoriba matam asida chatharakadoriba eviction gi oiber process asida thorakpa yaba khudongthiba khudingmaki daita asi makoina pujagadabani haiba wafam asi fongdokre matang asida fongdokchaningliba wafam di consequal natragana konsaram hairiba village asiga ngasi ekhona lelon by fei haina khangnariba mafam asiga gi oiba issue asi handakisina ahan manatte hauji manipur gi oina lairiba irang asina thoktingagi mamangdasu Lam Yoiba Yamna Chauba issue Amasu Laikre, Hairiba issue Aduda, Lebakot Pachangluba, Maite JCB driver Ama, Mahaki JCB Adu Fajinba Tugaibagi Oiba Taudosu Adumak Laiki. Hairiba Matamatasu, Consequal, Hairiba Biles Asigi Maikei Diki, Lelon Wi-Fi Haina Lairiba Mafum Masi Makoidagi, Lamasi list the Lauduna Laiki Bagi, agreement Adu expire or Maramaduna, Tadok to Chatnabagi the Makta Wafum Yamna Kana Fongdoki Adabu Adamak Ngamdaduna. Ngasi fawba Leilon Wi-Fi hairiba khol asi laiduna adamak lairiba asini masigi matungda nauna thorkliba isu asigi matangdasu ngasi Leilon Wi-Fi hairiba mafam asi masida khundariba miyoising asina hairiba mafam asi thadoktuna chatkani haibigi mami adudi uva fangde Garang thokdok thokiba mafam adu yamna pikpa naga village amakakni masigi maning mamang loinama asi kuki khul khaktuna koshinduna leibani aduga Consequal Natragana Konsaram Hairiba village Asisu, Jingdol the Tabakul Amakagni Masigi Manangrakpada, Cookie Kul Kaktani, Maram Aduna Hairiba Mofom Asi, Cookie Sing the dominate out to Nalaipa from Amo Oiribani. Narang Togdo Tokiba from Amasung Masigi Manangnak Palamakung area Goiba from Sing Asi, Cookie militants in my Kadi, Afa of a Kulai Kiama Python, Opalis atoxes in Toba Kaktanatana, Bunker Sergeant became Sergeant Yamno Fong Nangasi as he openly lady Beni. Masigi Manangnak Palamakung area Goiva from Sing Asida Mamang the Sukayara Kanda, Manipuri Tokli Beirang Asigi Kudong Chabalo to the Cookie Furuki Musingi, my Kadigi, Nagasingi, you might have Poche Huran Bagitong as she Tokiba Kayara Kana Laikre. Ngarang Nahantangairi, Kangpupi District SP Fauba, Kotuna Sinduna Cookie Kulai Piper Sing Chaksinduna attack Tokribaduni, Madu the Chen of Mui Fauba Asi Fauba, Fagatuna Chap Chaba, Maru Musing Adu Dandi Piba Amata Laitri, Masigum Laba condition at the Kangpupi District of Manung Chaliba, Cookie Kulai Piper Sing Towning but the Taubayari from Asi the Tokliba issue Asiki Matang, the Kanana Wayan Bigeni, Karamba on the Oirakani Haiba to the Equisho Haibangam Dana, Adumak Yengduna Labiki Fivum the Taga Doribra.